ngasi numida waram phong ki tuan tuan ba manipuri si phong sing digi maru oibe I pauk sing khonga charaga manipur top channel gi maike digi myam na thamjagi an bada resource hen fagat hanana bi school fagat han si mission haudokpane imphal jiri da RCC thong lairamde makru thong sangaragani CM State Minister N Birena haikre lamdamasi resource hen fagat hanana bi school fagat han si mission haudokibane human right fagat han bada Aphabi school oza smart classroom atay school gi infrastructure fagat hanba mathautai mission asigi makhade school humfu gi ahanba phase loisilakle atop school humfu hapsinduna punna mission asigi makhade school samaga kun lairi haibiga loinana yamna maru oikraba state asigi national highway ama oidiba Imphal Ziri lambi da RCC thong amata saramde adubu lenga asina honabadagi makru thong July 2 da Union Minister Highway Nitin Gadakari Sangaragani Wapam Singh Asingasi Babu Purada Leba Samagra Shiksha Manipur Sinduna Langaki School Class 1 Ligi 8 forward Tamliba Mayru Singda free uniform Kayan system projector sports equipment blanket midday meal gi kolik yenthokbagi thorom da makna phungdokibani State Minister na makata radun istirasi COVID pandemic manung asida Thabak khudingmak advance oina sali lengana COVID vaccine miyamna kapna ba honaringi saira asida vaccine kapna miyam bu kihen ba paw kya sandukli besigi mathakta disaster management act ki makhada FIR lokhatuna action lauragani haines phungdokhi amal romda singilamda popi thararoi hairiba farmer sing popi gi muhut sinba mahi panba u than scheme pakhale farmer sing gi lenga ki mekedigi mission organic value chain development NER phase 3 gi makhada register tauraba farmer leasing kun mangada planting material seed minister agriculture minister Olukhoi yauna ngasi sanjen thongda yenthokre haina supale atopa pawa manam COVID-19 gi matangda PCCM gi maike digi lengakna appeal tarakle Iramdam gi miyam wabana kokta khut hamnari haibisi lengakna su khangbiramgani khali maramdi COVID-19 laina laisat asina nabagi bu wabane saningai thakningai leitabagi wabane nomagi sangdaba yadraba post gi mamal tangkhalakpagi wabane asiana nangadra khanbagi pukning wakhal wabane asigumba wanaraba matamasida lengang afaba thausil thorang paikhatuna issue sing asi thengnarabadi miyamgi wakhal fataba masum pukning lumjagani haibisi senglabane adubo hauji oiriba phibam sidadi thajaba mangbagi mamitari siede iba wa ngangbada phajabadudi lude amaromda anabasingna hospital covid care center singna satpada pukning lumba yamna wali summi hanadagi fagalakle haidabadi yaroi Phibam kharati fogalagli adubo pukning lumbadi oidri AIMS ki director Dr. Ranjit Guleriana sayol taruk tagi nipan phawbagi matung COVID-19 third wave yorakani haina June 18 da pi khiba statement amada hairi atopa paw mana Chief Minister na COVID vaccine park sana kapthokna lokhalagri ba thabak singna official kharana lana uhanbagum taure Joy Kisan COVID-19 laisa thengna ba hona ba health sector da lairibasing Manipur policing loinana Manipur miyam kham thengna awaba haiba doire hena wari basi nomagi sara tanjari basing asini adubo lal asi miyam sangduna thengna da yadi laibak thibidi laisa asi thengna ba minister na lusingduna sangchi lakbi ba thabak thoram singda official singne hek lana uhan bagum tauri masima COVID vaccine park sana kapthokna ba laingakna lokholakliba thaba asida official kiana lana uhonana ba thabak thoram kya sa tharakli masi amuhana tawdana ba minister gi miyeng sangbiyu haina MLA khumaksam Joy Kisan phungdokre ngasi MLA Joy Kisan thadorakpa video footage tamhana phungdokibadi thangmaiban kendra gisu mass vaccination tawba ngasidagi thorang hore saira sida national health mission gi mission director Syamjaina community hall vaccine kap yaroi hain athingba thamlakhi Mission Director na phongdokhibada COVID vaccine kapagi thaba asi public health sector sing amadi community hall singda kaptrabadi yadi haina khangalakhi maduna thangmaiban gi oina community hall da COVID vaccine kapna bu wana thabak paikhatluba asi arem tare maduna community hall da COVID vaccine kap yadi haibagi rule asi kanana sembano haina so hanglakli aten mapaw khara LKYDA Club Laifong Kunauna Kon Mapam Sing the COVID negative oibigi certificate pairaga posta yonana ba khangan khre
ngasi laifam khunau Youth Development Association COVID Warrior laifam khunau amadi sangapham bazar da hauzik malem pumbana awaba kya mayung nari bu COVID pandemic asigi matangna public awareness rally ama lengakno oiba guidelines ki matung ina LKYDA club members singa pangthokre loinana dukan phamba insang na piyonba lambi asat awok singda N95 face mask amadi hand sanitizer singba polam singsu yen thokre loinana LKYDA club laifam khunau na kon mafam singda dukan pham ribasing amadi insang na piyon bagi thabak tawribasing na COVID positive oidi haibagi certificate pairaga post yon na basu khangan khre so haidi atopa pawmana lamboi khunang kongi COVID care center mot pana kham thengle ising phangdabagi awaba mayok nare Imphal West District ki manung sana lamboi khunang khong da lairiba COVID care center asi mot pana kham thengle center asida layeng bagi thabak sathariba COVID na naraba miyoi singna ising marang kaina phangdabagi awaba sauna mayok nare haina center asida lairiba miyoi kyana pauksi asida telephone ki khuthangda phongdorakli amaromda zalino chonga chapi pisilaga posei laihibadagi awaba nanghorabi ima amada LMZ na seal gi mateng fikre Imphal West District ki manung sana khurai konsam laikai ipum laikai community hall maya da leiba market set manama sing yondra nomgi sara tanjari ba ahal oirabi ima amada miyo amana lupa chonga gi zali not pisilaga nam thak tawduna pot leibi khibadagi awaba nanghorabi ima sigidamakta ngasi nungtil like-minded group LMZ ki advisor Wangkemsa Shamjai Secretary S Ojina Satuna Ima Sida Lupa Lising Amagi Sel Tengbang Pikre Hainus Pali Marak Thani State Sigi Wang Madatokpa Aten Mapau Khra Hairagana Orisia Bona exam Tawdana class 10 gi exam gi result ngasi laktokadauri Leba Asdi Han Bona Orisia Bona State Aduda exam Tawdana class 10 exam gi phal ngasi laktokadauri Hainusu Pawamana Phungdorakli Amaromdana Education Minister na class 12 exam gi mark evaluation gi mahiroi sing interact tawnagadori Union Education Minister Ramesh Prokhiwal na CBSE na lawba class 12 exam gi mark evaluation ga mari lainana ngasi nungthil mahiroi singa virtually interact tawnagadori haina su phungdorakhi amasum hauzik yamna thajaninga oiba mafam dagi phangba pawnga mayamda hapsagi Naga mapal kangjabi lairektagi nupi masa ama kidnap tawbada sienaba miyoi sing fare Imphal West District Police Investigation amagi matung ina nupi masa ama haibadi minor girl mamingna Kumari Lamabam Isneha Devi sei taragom de khitang ngairibi aduga Doctor of L Amujau Singa Naga mapal kangjabi lairektagi masa khangdriba miyoi nupi anina haukiba tang kungom doi tha taruk English ngani kunga mathoi nungthin gi pung humuk ta badaida phakibadu haibadi ngasi tang kunga manga tha taruk English ngani kunga thoi saurana ngasi yuki pung marimuk ta ba matamda kineper ama maming oina palabada KM Khoisnam Rebecca sai taraga mapan Doctor of KH Binoy Singh of Lukar mamang laikai digi maki mayum digi phare hari aduga Mahakna Sizinakhiba hybrid TBS Jupiter scooter registration number yaudabassu mahaki resistant dagi mahaki mayumdagi recover tawre haina su phungdorakli amasum pung nipan makhai muk taba ayuki matamadura atop involved toba miyo amasu maming oina pallabada saubam tayal sana devi sei taraga mapan ktang ngai devi Doctor of S Ranjit Singha of Salam mamang laikai maksu ayuki pung nipan makhai muk taba daida maksu fare hari amasum phakraba miyoi singdo Honorable CGM Imphal West ki mamana puthoraba matung numit mangani police custody da investigation tawnabagi damakta remand laukthakre haina spaw mana palli amasung mayam update pijarkhige paw mamina ki si haina su channel asigi maikedi mayam da thamjari paw solution poina tentang ngasi Manipur gi COVID-19 update mayam da share tawjaramge haukiba pung kun ga mari isida Manipur da miyoi nauna sangwa ga marfu ga manga positive oire hairiba miyoi singsi Bisnupur dagi yankai ga mari Sandel dagi mari Susampur dagi yankai ga humdoi Imphal East dagi samaga ama Imphal West dagi sani ga taraga nitoi Jiribam dagi taraga manga Kaksing dagi kuntraga mathoi Kangpokpi dagi taraga manga None dagi ani Senapati dagi ama Tamenglong dagi taraga nipan Tengnopal dagi ahum Thawal dagi humpuga mapan Ukhul dagi tare ni apun boina miyoi sangwa ga marfu manga COVID-19 positive oikhibani amasum hairiba pungpham asida Bisnupur dagi miyoi ama Imphal East dagi miyoi ama Imphal West dagi miyoi ama Kaksing dagi miyoi ahum
थौबालदगी मियोय अनि सेनापतिदगी मियोय अमा पुन्ना मियोय निपान कोविड-19 पॉजिटिव ओइदुना लैखिद्रे हारिब मियोय असि थारगा पुन बोइना मियोय लिसिंग अमा सुमनगी मौद्रागा हुमदोय अपुन बोइना मणिपुर कोविड-19 पॉजिटिव ओइदुना लैखिद्रे अमा समय हौजिक ओइनादि पाउस मतांग से लुसिनजरगे मसुम पाथोक्सगी बिद सोखिब लानखिब यारस म्याम नंगा पिगनी अनौब इ पाउसिंग लेबगा म्याम अपडेट पिजरकी हैन चैनल सगी मेकेदगी थमजरे दुगा पाथोक्सगी बिद सोखिब लानखिब यारस म्याम नंगा पिगनी एंड थैंक यू